COVID-19 leiba asida sandoraktanaba Centerna lokhalakpa khongthang oina April ki tang 13 fawba chathagadaba curfew amadi lockdown state kayagi chief minister singna sangthaningbagi apamba phongdorakpadagi makha tana sangdoklaba yari COVID-19 ki lockdown manungda Takil Khongban da leiba Takian Khongban High School ki pochai sing mayai kaba chinjak sijanabani chingnaba singna huran krai COVID-19 की लाइट चतगी ngakthoknaba section thorang lokhatpo oina lockdown amadi curfew lauthokuna miyamna yumdagi mapal thokpa yadabana maram oiduna FCI and FCS ta thabak suzariba sinmi singda ipsana chana thaknaba polam kaya mateng pangkhrai Let Sri Nunglepam Shyamananda Memorial Trust ki maikaidagi Uripo Kendra da laibiba yumthong singda trust ki maikaidagi Nunglepam Mahanandana Miyamda angamba chana thaknaba polam kaya kusinakrai Uripo Poirei Apunba Loop Upal Rims Southgate laiba club asina ngasi club asina konba mafam singda laiba miyoi singda thaknanaba ising yenthokrai COVID-19 na maram oiraga total lockdown manung asida Sekmai Kendra gi MLA Haikham Dingo gi Lanai Senfam dagi Kendra sida laiba ward khudimak dagi sotharaba imung sing khangatuna ngasi su Sekmai Mandal BJP na sinduna chanana ba polam kaya yanthokrai BJP Manipur Pradesh ki Vice President retired IPS TH Basanta gi meeting makhada BJP Nambol Mandal gi COVID-19 combat team na sinduna COVID-19 ngakthoknaba polam sing asi khusinakrai Kamjong District ki manung chanba Somraida COVID-19 screening taunaba paikhalakpa thabak sing SDO ka som amasung EEPHED Kamjong District laktuna ngarang yengsin khongchatama chatkrai Assam da nauna COVID-19 ki positive oiba case ama thengnare awang nongpok state ki oina puna positive oiba miyoi kunthra humdoi shurai Jiribam district asida COVID-19 dagi ngangthoknaba district administration Jiribam amadi Jiri police na lokhalakpa curfew amadi lockdown manungda miyamna yum da laiduna laingak na athingba thamliba si ngaktuna chatpagi mami chawna tari